Mathangi numitni Nikhil ayuki breakfast sema loiraga Bangras pohongdokpa changakli Taurisi yengune kutu masiga Oi hogolo Nanaina breakfast sema loijari Bangras mamitu phakli hogolaga hakam hawa chalaga hairakli Pung kya tarage Tare makai tare Thengene ai breakfast phatorage Nikhil kem ta khumdabi paithok laga thokre Bhangrasna pelabane ayuksida Phamungdagi phan chongtharaga washroom da chensan kre iru fazana luza thoklaga kumai Nikhilna nangai bada breakfast ka sa undare asina fatro fresh oina sadoini yam fresh oini khara chaba horaga Nikhilna Sanai bungo, ay di ngarang ne, holiday gi wari sage na, fana kuina halak pangai bani. Nga na foreign tour chatlu sena hargrido, tamo brandu mathawala bo. Ngamore, kari gi foreign tour no. Nang talaga to, itom chatke, ki le kaino. Akoy pabung dagi lak lor loire. Nang bu kamay ngang na doino. Namana basing na matuga thidana. Shell tan bay wakal saving ga legre. Nang nasida napagi maral na masato we wakal da nungari ni ne. Taning deko nupi thi bogaina. Akoy pabungi maral mayam se aina losin biri se marai bok forabani. Natradi sumjara mangdoini. Beng talai bado kamaina sumja doiba. Yare oza nang ngang na ba ai ngam japote. Ai se kanom ta hangena khalamini. Kaino nangi life partner senge khanba nupi se karamo makhalgi nupi o heninge. Yam lu bagang do male serious ne agi se Bhangaras thaklamba coffee do table da thamlaga aigi punsida life partner gi wari dumba nongma da chingsinduna khalodri ado aigi oina de ing tapi kusu gaisa taba bi mi thengna bada miki like dabi laik lai su ningthi nai bi masang matau haira phajabi Imung manungsu pamnok notaba Nikhil nokfet tawna tarambadagi suktorai Bangras Nikhil da onsilaga Adumbado amtanati Bangras maya adum higatli Koi no mina sing buhanglaga nangna naya higatli dubo Noklambado phathasei Ising glass ama paiduna thaksilli Aduga yam normal oina Nikhil na hangliba wahangdugi pakhum pirakli Bai aigi thamoi na so khoida jaba aigi thamoi gi ihul so mana khangbiba misakto aigi life partner sengwani sak phajaba sel paiba aingona karimta kalakpa mihauba leiti ai bai kedarage sum thajadaba adumai ngang thorokpodo adudi ai kamaina hayu haibano Ado ngai ko se yum thokpagi do kamai tawsi haibano ai ticket ka khrage ko ai di yum thu oi nangi khako hairaga famlambadagi phuagot khre Nikhil da lawrai ado da khangde ko ai di ticket ani ka bane noina tu gi ama o hello itu ga leja de khoi Nikhil su thabak losilam laga college sa naba losin bachang khre College adugi library dani Anjali mamang da larik ama puthoklaga wakhala mada nokfe tawduna family Kapalika Anjali gi masado pairi iron scale duna tak thari Anjali so gyalai Kapalika khonjal do tablapna kaigino mangli dubo Anjali nokfe tawraga kesum tawdi Kapalika so library ga oibaga Atopada disturb tawningjraduna makhata na hangludre ani du tumina masa-masagi perform thokpa panakre Ngha kitungda library dagi thorakle class yawba loraga hostel lomda hannaba makhongna tamna thorakle Kapalika na wari saba horakle kainoba nana ngasai library da nokfet ka tawraga mangli dubo Kishum tawdimi Nachintino
handak marak kainom itong tawi ko. Is ay bu kaidoradana. Kaido ba nati ko handak marak nang kainom matawri ba? Ngasi kang nati ay na tenise narol chumo. Ho nang ni henzina kanboyram ni. Hoy bimba ibani se ngasi ngarang taloy narak pa nati ko. As kainomi nang nakhalidu bo. Ay saurage. Yari ba hostel yaw kisano haige ba? Kapalika so makha tarudre chatfam thopu chatkre. Somdana Lena Toy asing mamayo ay su hostel changdori hanadagi pawgo phawnadre. Leshi tamda dum hairagli ay bu kai hayo haibano. Len nomagi chara hendanaba afang ba thabak suduna hingliba aina kadaidagi selna phone lairune. Ay ama lairaga pirage haibasu nangna yade no. Leibino hayeng khara lairaga ay adum leisage ba. Adudi ibani kiyam kuina sumaina sum chiti thanaraga leiki saibano. Len aigi prinsi nangni hena khangli dune. Hostel da laikhradi pausu pakna faunaba phanglaroi. Aduna ai phone ama lairaga pirani. Horen numidang wairam oina thoroko. Ai migi marana laiba pamdi. Ai isagi iralna humangmalna matang charaba kanda leisage. Oh nangi se aibu mitopni na khanbai natra. Ai adumaina so khankiba leiti. Khandraga kaige aina haiba yadrba khomo. Thengi mi loina chanakre ai su halage. Yaroi chap chawa pa khumpiramo. Aingi pa khumpikre. Hostel da fasana layo nahan gano. Hairam laga laisi chatpa hauri. Lesia ngai khu. Laisi chatna hairagli. Len yumda halo. Hairam laga laisi hanna yenglamda bi chatkre. Len su upai leta adumak mayumda hankre. Somda laisi lembi lau khawa yauri. Masada su awaba leite. Hingnabagi lanfamda laisabi macha mana ika iki khangdana pumnaba khonari. Gunana Mama nangna ngasaidagi isawda langanga layridubu kidaurage. Anidana Ho nachanupada hango. Nangna di haiba yadabra. Nachanupa yumda leitabado halakpa ngairaga amuk leikidro. Anita sauk toraga Ho ngairo ai wa yam nganingdeko. Adu oiradine swaidi sawga torano taningdabana loire. Tawdori aidi tawdori ye. Tanjadu da lenso sumang gari thausilakli. Mango gi stair ka pham dufo kakhatribani. Anitana hekta lakna hawrai. Hey aina tawnu haiba thabaksi nang adum tawrene. Aigi mayokta nang lairaba natro. Kaino ima halakpage hekta laisibo. Lamza saradugi manakta chaluba natranang. Kadaidagino hostel changamdaigi imanaba pulubani. Mathong maram khangdana ngangdugi tawrle. Gunana Hai namasa ngasaidagi ne khuku kami bani. Karigino hangasu nangonda hangu hai. Lena Aisu khangdeba imado in hango. Aisu gyan gamda tadreda. Len mama na wa makha tarak tringai imung nomda thuna changkre. Anitana Kaya da machin thiri ba ngangno. Aibu ka imta khangloi da basingai reba. Hai mama maram nu hydrodi ne. Swai de saga saga nganglano taningdre. Anita taptharaga hairagli. Moiba nachanupa se mangba horabani. Guna ingangangna pakhatna hairei. Kaino ne mama nangna haidubo. Isa kaidorage nisa sarami haibra. As nati moiba aigi sanabu adumba thabak tawdung nate ko. Adudi kaidoraba. Ho mamangi laire chudatnabi hanubi kumleina nabi apabi haibra ama leibado. Oh khangine adu kaidore haibano. Adugi masunupi ama leidaine aduda pura ngauraga leire. Nungtigini mana du yangang dugi manakta chatlibase. Ngasi su chatlirido kauri oiramni. Gunado phapang no thorei. Ihe adugi oire nangni samang dore haidubo. Nangbu sigi matamdu kalakprane. Inkhalakpa haisidi ngausasanu. Isana lamhele nisa sarame haibasu natene. Kaino moibana ngangbiridubo. Oiba yaroi laire chudanabidubo. Ihe
hauji nungsinaba ngakta thungnani haibasu nate masa masaba nungsinaraga thungnajabana phatrane isa gyan tai langfang tongni haibasu nate aina haijari base moi bana bap ta pitra male angang nu pimcha do magi ni haibada hanu bidu natana kanam ta leitri aduk to na hingba punsi marelni aikhoi ga thak yam khenai nupi macha du na phanga suraga hingbani isana gyan tai haiduna tambangam banate do tawngam bini tho pharaga leisilo o aine mogi munga ngai senoi bangam zaroi ko imai se thampam leiroi doribani taning de ko mama mi bodu hanthana sukhan ganu lara ningba lamja sara oining masabu leirom gadrane ai de ngang nupi macha du bu thagalibani laik lai suaira lingbani itap tapadana nongbu nushiri as kari nege moi mapam sa sibo ho ai di karim ta khangdi aine yade wa loire hai taning de ko aduda luna khanjindana kai kana dabadane chaw thongoro chalo chakla me ngasi de sune thongal fawda tholuki kuire thongal ga thoktaba hairam naga guna hagotuna thokre masidi wangang na bayaroi dori isa se khara thuna boring da thamjan kinaba tongda bayaroi dori tombi nang mukta thoro o mama na kaubada Olivia so mama gi manakta lagli ma kedorage laune sida famula o Olivia do mama gi manakta family anita na nabung se school da nupi koi haiba pawga tabro aikhoi tamo nupi koi redudi aduna taba no school dagi adudi ta debo oh yare dudi kedorage ma tombi ngai khone nabung se masak su phajabani na nabung da ngausaba nupi ge leitro akoi manabi tama da ngaubani noigi na manabi singdudi anga ngak to boiramni ne anga were su kedorage aikoi tamo masak phajai adoma kaigino tamo da ngausaba nupi hangnibo adu khangladi imung manung kamai tawi ko khangdolaga nabung gi semba yaidana tamo na yaroida leishu leiti hairaga Olivia hagotuna chatke tawbaga karigumba ama ningsinglagtuna mamagi manakta gate famtari aduga ifingfingna ma leire ha kaino leiribo tamoda ngausaba nupi ma leire haiba Anita harauna hairakli ha kanano tombi masak maming khangbro khange ma Angela kaubani tamo hagi section gi nupi ne masak su adum yengya bani imong manungbu kamai tawge kailamdagino kurai deini mapado SDO haibani thawal da pubani khalodana Anita haraun hairakli ha tombi noi tamo da ngause haisibo chumabrane chumema imana bin hairakpani madogi nupidu nabunga koina handaba yadre ho tamo na sukya yade haibani leshi haiduda ngaura leire adusu adu oire mibu kamai koina handoino hai apang aina no school da tamaga nangoiramaba irai lara dongni nabunga nupiduga koina hanbagi sarukna nangi saruk Anita Olivia da kei no hairam naga thokre Olivia sawgatuna magi kana changkre Anita na sinna Lenbo hostel da thuna thinna thorang tawkre Sunday numit ni ngasi de len hostel da changgadaba numit ni nungthil gi pung ama tarakpa dwaida leshi lembi hoige domda matom ta lagli aidiside kamai kau thukdoiba phone su paidana sathulo haine sunate as matam sisu yadreba ngayak sungai duna lei talakoi baga mi su pak chana de len masado khoirang khoi saunai pungani makhai chap chana hostel da thunggadabani pungdi ama makhai tasinkre ai bu hekta sangusirane as adusu yaroida ibani mari leine se mi loi khangbane ma mongonda muk lan lobini angang nupi macha makhak makhong na kana chelakli len madu ubada tha kaurakli isan amtangai ko angang du chap lepaga kaino khonda asidia angang ni gaina kaino haibane mi thega kansida kadai chatoina nangbo dukanda achapa leiba ado dada kainom thaisage
Kaino hairo sasat. Nang chele silembi khangbro. Khangi kaino ai khoyum na kanday ne. Ma yum dale hobro. Kaigino khoi chele si hangi de phi saw bane. Ado nang noi chele si do dale na ngai hore amta tholo na tumina hairamo. Talijo mian chapo chaninga kansida. Asa poto dada lai bige ba amta kok thoro ba. Aseng bero. Aseng bane. Adu dilai ramuko tawsinaraga chatlama ba ai de yaroidam ne. Chaloi ba. Angang nupim chadu seliba khongrau do khara chingkhatlaga laisile mi hoigi thongalomda tension kre len harau na leptuna lehori. Ngeha kitungda laisile bisu angang du makhut samlaga thorakli. Len su makhutta pairamba achapot khawado angang du da piraga hairakli. Ichan sina nangi yumda chawro. Laisina yamale inom chana kaide no honglakani ama khakpiyo. Kaisumai hangaga na marang mong payosana nusidana pirakpani hayo. Hairaga namdana achapot khawdo angang du da pisinli. Achapot pirakpaduda angang du di harau bada loikre. Chelaisya nangi nupasi yam faingo. Ambe chango yumda. Angang du achapot tu pairaga mayum tamna chenkre. Laisya wari ngak sase. Laisi lembi akoy badu haifet yenglaga hairakli. Swaidadi iharoi chinyarom da chase. Adui di lao. Lensu gari do start tori. Laisi lembi so gari do tongkhatuna panglap laptana leiriba lamda madubu koliba isorgi khubam oiriba chingola dom da thorakli. Gari do mafam chana khamlaga. Lena sida sumpham se. Nangsi ngasidi yam fasai. Laisi ikai bana mamai do ngangsili. Aidi ngasi sangkrani. Ngasai dagi nang tholok pangai bada kayang wai. Hostel da leiranga ngausina ganu ko. Ai bu yang ngausina brane. Adu erso ngausina raktana bahai bane. Nang di yum da leidoi na tro. Yum da leira thadoi ni. Ado ai no hostel da leikrena pau phau na dragai na lamhen ba yaroi ko. Ai di kem te heloi. Ado nang Wa haige tawringai len gi phone do khingakli. Len sa phone do lauthok tu na yenglubada yum gi oirammi. Pung yenglubada ani khara helamle. Phone do sa paikhatana silent thamkre. Kana gi phone no. Yum gi ne. Hostel changba thenglani haidoi ne. Adui paidraba. Adu rendi yum na ngai naramani. Laisi. Aina haiba waso nangna yabide ko. Aina yadaba amata laiti. Ado chalase thengkrani. Lensu gari do thauba hori. Laisi nangaiga pau phawna drena. Aigi wakhalga kawkhiba tawnu ko. Adumai ga tawraba. Aidi ko nangai ta fara lawdune. Laisi lembi nofe tawrakli. Ai kesum ta kawreba. Laisi bu thongal fawba thilamnaga lensu mayum dhankre. Nupi amada. Laisi ke haige nomcha. Hoziki nupam chado kanano nanga khangnabra. Imanabane school dagi pulakpane. Nabani khakti kai chaluiba. Imanabi hu chalubane. Adoi bema matung da de dumaina nupan hanga pulaga koisa chatkano. Namanaba phana oirasu migi mideng amada phajade lekai palibane. Hairakliba wado marau leiba wani mahaksu khanglibani. Ataina oiramlabadi kaisu hairamloi. Mahakna oibagi adumna nganglibani. Adubo wa nganglubadi ngamjade tamna pakhum pirakli. Hoi nomcha. Hairamlaga yumlomda praprap lakli. Imungda changaktuna thabai khanglo shilli. Thabak amata khoisangdre. Leikaigi madom chaduna hairakhiba wado ningsinglaga adum leire. Ngasi khak soirubada mina wa mathak thangduna ngangakre. Ikaibana mamaido laifam khangdre. Numida wairamgi hidak pisanaba maboki manakta changakli. Abo hidak thaksiko. Spunaduna hidak mahidu hairaga maboki chimbalda thamli. Apabi khuiraba chimbaladu tamna ka thoraktuna hidak tu thakli. Maboki chimbaladu
ꯏꯜꯂꯤꯕ ꯐꯗꯤꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯑꯕꯣ, ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯁꯣꯟꯖꯤꯜꯂꯦ꯫ ꯑꯩꯕꯣ ꯁꯣꯟꯗꯦꯗ, ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤꯗ꯫ ꯌꯥꯗꯦ ꯑꯕꯣ, ꯍꯥꯟꯅꯗꯤ ꯑꯕꯣꯛ ꯃꯊꯟꯇ ꯍꯤꯗꯥꯛ ꯊꯛꯄꯁꯨ ꯉꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯁꯤꯗꯤ꯫ ꯁꯨꯊꯣꯏꯕꯤ, ꯑꯕꯣꯛꯀꯤ ꯑꯅꯥꯕꯁꯤꯗꯤ ꯗꯣꯛꯇꯔꯁꯦ ꯆꯠꯂꯒ ꯐꯒꯗꯕ ꯅꯠꯇꯦꯗ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤꯅꯦ꯫ ꯑꯕꯣꯛꯇꯤ ꯀꯨꯏꯅ ꯄꯨꯟꯁꯤꯔꯔꯣꯏ꯫ ꯈꯨꯏꯔꯕꯣꯟ ꯁꯥꯗꯨꯗ ꯃꯄꯤ ꯃꯔꯤꯛ ꯁꯤꯟꯊꯔꯛꯂꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯕꯣꯛꯀꯤ ꯃꯄꯤꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯇꯩꯊꯣꯛꯂꯒ, ꯑꯕꯣ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯕꯣꯛ ꯅꯠꯇꯅ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ꯫ ꯑꯩꯅ ꯑꯕꯣꯛꯄꯨ ꯂꯥꯌꯦꯡꯗꯣꯏꯅꯦ꯫ ꯑꯩꯅ ꯁꯦꯜ ꯌꯥꯝ ꯇꯥꯜꯂꯤ ꯑꯕꯣꯛ ꯂꯥꯌꯦꯡꯅꯕ꯫ ꯏꯍꯦ, ꯀꯞꯀꯅꯨꯅꯦ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯕꯣꯛ ꯀꯩꯁꯨꯝ ꯇꯧꯗꯦꯁꯦ꯫ ꯑꯕꯣꯛ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ, ꯑꯩ ꯇꯥꯕ ꯉꯝꯗꯦ꯫ ꯍꯥꯏꯔꯔꯣꯏ, ꯑꯕꯣꯛꯅꯦ ꯃꯇꯨꯡ ꯍꯥꯏꯔꯔꯣꯏ꯫ ꯆꯠꯂꯣ, ꯅꯊꯧ ꯇꯧꯔꯨꯔꯣ꯫ ꯂꯩꯁꯤꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯨ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕꯗꯨ ꯑꯄꯥꯕꯤ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯅꯤꯡꯁꯤꯡꯂꯛꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯂꯤ꯫ ꯆꯍꯤ 10 ꯍꯧꯈ꯭ꯔꯦ, ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯅꯤꯔꯝꯈꯤꯗ꯭ꯔꯥ? ꯑꯩ ꯏꯁꯨꯕꯨ ꯑꯁꯨꯝꯅ ꯍꯨꯟꯗꯣꯛꯂꯝꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯏꯁꯨꯁꯤꯕꯨ ꯁꯣꯏꯗꯅ ꯁꯤꯟꯅꯔꯝꯒꯅꯤ꯫ ꯑꯩ ꯊꯥꯖꯩ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯈꯤꯅꯤ꯫